ngasi phongkhiba tongan tongan pawche sing amadi social media gi pawsing gi update buduna lakchari ahanbada maruoiba paw military junta gi air strike ta mairoi kul hena sire Thailand da changchilamba Myanmar gi refugee humbudra rom Thailand police na amuk halankre hari arambai tengol gi update single loinana miyoi ani police na fajin bagi mayok da Churachandpur da irang thokre police station gi gate Thugaikhre personnel sing Koichen Chellaga Lotnakhre Imphal turel da asi baksang ama tawtarakle prime minister na Manipur gi damak yaifana ba khalli haibadu mayek sengna ulam le haina RK Ranjan na phongdorakli maitei chatba yaroi hairabasu center na kuki da karigumba amata yengsindre haina phongdorakli PM gi Churachandpur khongjat resource mahan ba lakpani haina phongdorakli isagi state ningtamna chatba phangdraga karigi PM ok kodoribno haina sujatana phongdorakli separate administration gi demand sel ga mantikna re hairibadu aranbani haina KJC na phongdorakli PM gi Manipur khongjat miyam gi ihul khanglaga lakpana te haina gogoina phongdorakli lamlai AC gi yangang pokpi sandi khongbal sabung khokhuno amadi thangnana leiba khulsing ising thumjinkhre relief camp sing hangdokhre Kashmir gi militant singdana bom yauna landaba aduga Manipur da mapalamdagi changlakpa terrorist singana wari sanaduna su sangdokpa yaningde haina bisesor na phongdorakli isu kaya mayoknarabasu territorial integrity kaidongai da thugaiba ngamloi miyam gi apunbagi phirep ama loinana singnaba sing punna thengnaminaba changi haina phongdorakli Hauzik Pau Sandongna Pijari, Myanmar gi military junta gi matakta land horiba arkan armina Rakhine state ki mapam ayamba control toksilakkiba asiga mari leinana mapam kayada leptana khut thongna bagi thokdok sing thokli hauki beirai numita military junta na chathakiba air strike ta school gi mahiroi kun hena sire kaya amana asok apan nangle arkan army gi maikei degi phongdokkibada military junta gi maikei degi paun chamanga rom lumba bom sing hauki beirai numiki numidang athengbada kui township ta leiba private school anida bom sing thadabada mairoi sing adu misi mina thokibane laikhidraba sing adu micham ngaktani hairi adubu thogdo asigi matangda military junta gi maikei gi wafam amata phongdorakpa leitri UN Central Agency gi maikei gi military junta na chathakiba attack adubu akanba mongda condemn tokre Rakhine state ta arkan army amasung military junta gi marakta leptana khut thongnabagi thogdok sing asina angang kaya amadi victim oire haina phongdokre panba yabadi Rakhine state ki mafam ayamba Rakhine Armina control toksilaga lairibani ngarang numidang pung nipan rom taba matamda Thailand ga Myanmar ga lebak ani gi border da leiba Thailand gi Kanchanaburi da Myanmar da gi refugee humbudra hena changsilakbadagi Thailand gi police na faraba matungda masagi maramda amda amuk hankhina ba khangankre hairi Maka tarakpa pauda arambai tengol gi update pijari nungsiraba kanglaipak ta lebiri bipumna makta wahi khara hajari ngasi pauba ai social media da akanba wahi ama pauba ngangdri chaidri adubu ngasi di pendabana kham thengle aduna wahi khara haige aduna waru biganu warurabasu aina mawa logde laipak pu kanjaba kanglaipak pu wajabadi mi masing yamde patho koronganba kuman gumba mioi kaya lairabadi aikhoi kanglaipak kanba ngamgani haina aina haribasi aina arambai tengol yawbage Thagat Panachade Aisu Leba Kinina Nainaba Kaya Nainare Kangba Yabasu Kangramankai di Kangle Kanana Kai Tauri Kanana Kai family Haiba Lebakti Nungsiba Saraga Pamung the Pon Ama Pyraga Lebaki the Mak Tabak Toba Saba Nakoi Sibu Karamba Makalgi Sano Hangingi Nakoina Natona Lairabadi Lao Unita Tha Amakata Hol Toraga Layu Lao Ngambra Yengo Ngamsu ngamloidaba nakoina hainingi ngangningi haiduna pangangda ngangba nakoigi koktu munna khantharaga ngangu ichininauksing aikhoisu thamoi panbanina mi haningba phorokdaba nati haina asumna asawba phongdokrakli Prime Minister Narendra Modi ki khongchat ka mari leinana lambi da sem chaba sing thugaikiba amasung paktaknana kaukhaikiba mayamgi manungda ani Churachandpur police na fajin kibagi mayokda Churachandpur da naha mayam amana irang hogalakre naha mayam amana Churachandpur police station da thomjinduna lolaga leiba police ki gate phakdoktuna pukre aduga loinana police mayam da nungna thomba amasung phuba horokpadagi police personnel sing hingnaba Koichen Chellaga Lotnakhre hairi mafam adugi law and order ngangnana ba leiriba central force sing
ꯁꯤꯡꯅꯁꯨ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯀꯨꯝꯍꯩꯗꯧꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯀꯩꯊꯦꯜꯁꯤꯡ ꯑꯌꯥꯝꯕ ꯊꯣꯡ ꯂꯣꯟꯅꯈꯤ ꯑꯗꯨꯕꯨ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯖꯣ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯖꯤꯜꯂꯨꯕꯗꯨ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯄꯨꯂꯤꯁ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯂꯧꯊꯔꯤꯕꯅꯤꯅ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄ ꯉꯝꯈꯤꯗꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯗ ꯑꯇꯝꯅꯅ ꯑꯣꯟꯁꯤꯜꯂꯛꯈꯤ ꯃꯐꯝ ꯀꯌꯥꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯍꯥꯁꯤꯡꯅ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡꯗ ꯅꯨꯡ ꯊꯥꯔꯛꯈꯤ ꯑꯗꯨꯃꯛꯄꯨ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯀꯌꯥꯝ ꯌꯥꯝꯅ ꯁꯣꯛꯂꯕ ꯑꯃꯁꯨꯡ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯂꯣꯀꯞꯇ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯍꯥ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯔꯥ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯩ ꯀꯨꯀꯤꯖꯣ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯤ ꯑꯊꯤꯡꯕ ꯊꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯜ ꯉꯥꯛꯇ ꯆꯂꯥꯏꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯗꯤ ꯐꯥꯖꯤꯟꯈꯤꯕ ꯅꯍꯥ ꯑꯅꯤꯗꯨ ꯊꯥꯗꯣꯛꯇꯕꯒꯤ ꯇꯝꯊꯤꯕ ꯃꯤꯠꯌꯦꯡꯗ ꯊꯕꯛ ꯇꯧꯔꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯊꯦꯡꯕꯗꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯂꯝꯕꯤ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯒ ꯂꯩꯕ ꯎꯈꯤ Ngarang ayu Imphal Turelda asiba hakchang ama tawtharakpadagi mayang Imphal-gi Turelgi charukta phangba ngamkre hauzik phawbagi oina asiba hakchang adu masak maming khangba ngamdri mayang Imphal Police Station gi police personnel sing laktuna mayang Imphal amadi maibam anigi lonaba thongkhongdagi asiba hakchang adu lokhatkre loinara rims ki miral sangda postmortem gi damak thamkre mayang Imphal Police Station na UD case ama register tokre haidi asiba hakchang adu masak maming khangnaba police na makhatana thijinba hokre Bharat ki Prime Minister Narendra Modi na Manipur da laklamba aduga Kangla ki irang na sohanbadagi relief camp da leiriba IDP singa unaduna haktengnana wari chanakiba asina Prime Minister na state asigi yaifanaba khalli haibadu thabakna mayek sengna utle haina hanagi external amadi education gi Union State Minister oina thau puramba RK Ranjan na phongdokre mahakna makhata na hai Prime Minister Narendra Modi na sing amasung tam ani makta khenaba thamde haibudu su ngarangi Manipur khongchat aduda chauna ulamle aduga tongan ba chakhot thorangi project kaya lauthoklamle tongan ba project kaya su sangaramle aduga Prime Minister Narendra Modi na lamdam asigi miyam asi akhang kanba amadi thongna leibani haina su singtharamki haina asumna makha taki Sarkar na cabinet mi famlaga assembly da sugi matang da taksin ba haina warep tawduna laikraba warep adugi ona tainabada September mari da su extend tawkibaga loinana su extend maram oiraga national highway kudingmak free movement oiragani haikraba matungda su da phaminariba gugi Jo Council amadi UPF na amuk free movement asi maitai di chatpa yaroi harabasu India lengaki maikaidagi karigumba thabak amata lokhatana laiba asi yamna hakchin lawi haina Awang Chekmai apunba kanba nupi loop PPAM amadi ima gi mairagi punna press club ta pangthokiba pawgi mifam amada ima gi mairagi president Thoksom Sujatana phongdokre mahangna phongdokpada lisingani kulumdoi gi May ahumdagi hawrakiba lan aduna maram oiraga maitai su chatpa yadana makoi bu lakpa yadana leirambane adubu makoi santi leire hairakpadagi March Nepalda amuk national highway sing free movement lauthokpadagi chachage tawba matamdasu chatpa yadana leiki madugi matung September Nepalda amuk national highway hangdokpadagi chatpa yarani haina harauraga amuk maitai yidi buffer zone leiki gani Free movement yaroi hairakpadagi matung tarakpa September mangada awang chekmai bazar da imam mayam amadi mayamga pulaga santi gi khongjang oina sit-in protest tawsi haiduna ayuk nungthil numidang khaiduna wakat mifam chathaki Ruling party oiriba BJP gi manungda party gi leader amabu chai thangbagi thawong ahanba oina BJP gi MLA oiriba Pomilian Haukip PM Modi gi khongchat adu resource manghanba lakpani haikre Pomilian Haukip hauzik Saikot AC gi BJP gi MLA oiduna Kuki community gi luchingba amasu oiriba asina ngarang PM Modi na Churachandpur da laktuna IDP singi wakat tarba matungda public meeting da chakot thorangi wa nganglabasu miyam gi awaba kholaw singdi PM Modi na minute 10 phawba kaithokpi kide khongchat adu mafam adugi resource manghanbani haina akanba mongda criticize tawrakli Prime Minister Modi na Imphal thadokhraba matungda MLA Pomilian Haukip na hai PM Modi gi Manipur khongchat adu Manipur gi legislature maru oina BJP gi MLA sing amadi miyamna hauzik irang asina kham thengna wahalliba miyamgi apamba haibadi tung koina shanti purakpa amadi tangdu leitan leinabagi lambi yatpagi wafam sing phongdok kadra
haina asa torombani adubu Prime Minister na irang asiga mari lainana Churachandpur amasung Imphal gi Kangla da pangthokpa public meeting aduda mari lainaba wafam ama phawba phongdoklamdaba asi haujik praja singna wariba asi PM Modina thoksadabani haina lawi mahakna makhatana hai PM Modi gi Manipur khongchat asi state asibu icham chamna yengsinba lakpa gumbani mahakna PM Modina Churachandpur da lakpa matamda PM Modi soidana unaba fanglagani haibagi asada praja mayamna pamliba wakat mayam phongdokke haina khallubani adubu madugi khudongchaba phangkidaba maramna miyamgi ningamdabagi wakat sing adu phongdokpa phangdana lehoba haibasi kuki MLA singda ikaiba piba thong amani haidi Prime Minister gi Manipur khongchat aduda project khara changaba amadi project khara gi uyep uyung tamba adubu opposition amasung Manipur gi civil society singdagi tongan ba criticize kaya piba haunarakli miyamna khalambadi Prime Minister na irang asina kham thengna wahallaba miyoi singbu rehabilitation tawduna amadi santi gi chapchaba liklam ama yalamgani haina asa tawnaruba adugi pumnamak taiwanaba oina thokle amaromda BJP gi MLA Pomilal Haukip ngarang PM Modi gi Churachandpur khongchat aduda kukijo MLA haibadi BJP KPA amadi independent gi karakpa MLA tarana legislature ama yawba tokhaiba union territory ama kukijo singi sembinaba pisinkiba memorandum aduda sahi toba yawkiba MLA amani makoigi memorandum aduda sahi ani helaba Manipur gi irang asi kukijo singna taliba separate administration asi phangdraba pawba tung koiba santi justice amasung miyam gi security piba oithok loi haina phongdokiba laikre Prime Minister Narendra Modi na Imphal da laklambada miyamna taramna okibagi thawng adu imagi mairana akanba mongda yaningdaba phongdokre Manipur Press Club ta pangthokpa pawgi mifam amada imagi mairagi president Thokchom Sujata na haiki isagi state ningtamna chatpa phangdraba mayamna karigidamak Prime Minister Narendra Modi bu taramna oklibano ningtamba state manungda chathok chasin tawba yahandraga Kangla da Prime Minister bu taramna okibadu yaningde kari maramgi Prime Minister bu taramna oklibano haina sumhakna hangki BJP Manipur State ki President A Sardabusu media amadi miyamda pukchel sengna wa ngangthokte haina maral siki mahakna haiki aikoigi luchingba singna Prime Minister laklambada kari wafam pukhatkhrbage haibadu khangningi koki MLA singi oinadi separate administration gi demand mayek chengna tanki suspension of operation su agreement extend tawbagi thawng yaningdaba phongdokibaga loinana haujik phawba internally displaced person IDP singna thengnariba awaba singi matangda wafam kayasu phongdoki Prime Minister Narendra Modi na Churachandpur da lakiba aduda kuki job council gi luchingba singna sel lauraga separate administration union territory gi demand compromise tawkhre haina social media da thagalagliba wafam adu yumpham yaude haina council asigi chairman amasung general secretary na thadorpa joint statement amana hairi chirol aduna makhata na hai Prime Minister na Manipur da lakpagi presentation hall saba fampham invitation amasung lambi gi decoration adu government ki authority PMO governor amasung Churachandpur DC na manage tawbani kukijo council ki kangbu singna atopa special guest oina invite tawba khaktani thoromasiga mari lainana kukijo council ki maikaidagi di legislature leiba union territory ki mawongda separate administration demand pi naba Prime Minister da memorandum pisinduna taksin kibani separate administration ki demand asigi damakta aikoigi miyam kaidongai dasu namthak tawba yaroi haina sengdorakli Congress ki MP amasung Deputy Leader of Opposition Lok Sabha Gaurav Gogoi na Prime Minister Narendra Modi na pung kharagi damak Manipur da lakibadu yamna thengmalle Manipur mayamna ningjaramba wakalon gi taiwanaba oina thokre haina phongdokre Prime Minister Narendra Modi na Churachandpur amasung Imphal gi miyam gi mapamda wanganglaba matung Assam gi damak hankraba tungda Gaurav Gogoi PM gi khongchat asibu ninda tawraduna sahi ani hena irang sokanduna kham thengna waraba Manipur gi praja singna PM Modi gi tung koiba santi amasung tangdu leitabagi lambi yalamgani haina asa tawruba adu tayonaba oina thokre amadi haujiksu Prime Minister na Manipur da chatpagi khongchat adugi kanaba karisu leite haina phongdoki MP na makha taraduna hai karigumba Prime Minister Narendra Modi na Manipur gi irang asi haurakpa matamdagi Manipur da chattuna irang mayok nariba kanglok anigi stakeholders sing unaduna irang asiga chanaba matamduda losalhaunaba honaba yabane adubu karigumba hidden agenda laibadagi Manipur state asida sahi ani hena kangluki irang asi yengduna PM Modi na laithoklibano sahi ani asi thengmankre amadi ngarang PM Modi na Manipur khongchat adugi maru oiba pandamdi irang na kham thengna wahallaba Manipur praja sing amadi North East ki miyam gi statement sing koganaba
sentiment kokhanaba oibagi mahuta miyamgi wariba kolausing mana pangbagum tasinadana PM Modi pung khargidamak leiramlaga Manipur thadokuna chatkhi Haukiba nongnini asida nong leptana subadagi leimakong turelgi ising imai pathoktuna lamlai yesigi manung chana leiriba yangang pokpi santi khongbal sabungko khuno thamna pokpi saijang amasung sabungko khuno na singba mafam singda leiba yum ayambana ising thumjin bata natana imphal ukrul lambi su ising thumjin duna chathok chasin tawbada khudong chadaba mayoknare yum kaya ising thumjin kibada natana khunsing asi phauna ballabi singsu turel gumna ising chenbadagi miyam chathok chasin da yamna chauna awaba mayoknare haujik Bungko Kuno da Ladiba, Emmanuel English School da Lamlai Kendrigi MLA KH Ibom Chagi Miyang Makada Kudaki Oina Relief Camp Ama Hangduktuna Ising na Mayum Makai Thumjin Kiba Singdagi Laipam Laitraba Kunjat Singi Laipam Sem Chakre Haidi Malem Pumbada Chatnariba Law Asi India the Su Chapchana Chana Halu Kashmir gi terrorist Singdana Bom Yauna Bharat Langana Landaduna Maithiba Piba Aduga Manipur Dana Mapalamdagi Changlakpa terrorist Singa Santigi Wari Chanaduna Su Sangdokpa Yaningde Haina International Peace and Social Advancement IPSA President Maibum Bisesor na Phongdokre Wapamasi Imphal College ki Jubilee Hall da Pangthokiba Kuntrama Thoirak Suba IPSA Kanglaipak ki Mapo Kumon Thoronga Mari Lenana IPSA President Maibum Bisesona Phongdokibani Lamdam Masida isu kaya ama mayok narabasu Manipur gi territorial integrity kanana su thugaiba ngamloi Bharat Sarkar na Manipur da agenda ahumda chathariba lalong aikoi punna khangminaba changi loinana apunbagi phirep amaga loinana singnarakpa singasi punna thengnaminaba changi haina Imphal College ki Jubilee Hall da pangthokiba IPSA gi 38 suba foundation day gi thoramda chief guest oikiba Khongnang Thaba University gi VC Professor N Joy Kumar na phongdokre Prime Minister Narendra Modi ki Manipur khongchat miyam ki awaba kokhanaba nate uyep uyung tamba lakphibani haina Peace and Integrity Committee kyamgai gi convener Chingakham Megachandra na phongdokre Pik amadi all kyamgai nupi chokho thorang lupna khucham naduna kumjal singani kulumdoi me ahumdagi haurakhiba irangda ireipa kannaba honabada thawaina pontha pikhraba athaubi singi mafamda ahumlak suba oina langban haisoi tambagi thoronga mari leinana wafam asi phongdokibani tongan ba lup amasung mahairoi kayana saruk yaduna pangthokiba thorom aduda CS Megachandra na makata na hai micham kayagi punsi mangliba amadi awaba tariba singasi BJP lengang na paikalakpa Nasa Mukta Bharat Abhiyan ki manungchana war on drugs sawalubagi mahini haina phongdokhi Makha tarakpa aroiba pawda Churachandpur police na PM Modi lakpagi oknanaba decoration sing thugaibada saruk yakiba kuki naha ani phajiluba adu ngarang athengba ahingda Churachandpur police tagi thadorakhre hari